Governor of Manipur ki appeal public tawraki appeal adudi police tagi lut tawgiba armsing amsung illegal weapon sing hapta amagi manungda sinabiro hapta amagi manungda sinaragadi punitive action lauroi haiba paujil asi district police ki side tagi su kakchingi praja myam singda yonjaki koina district asida leriba mafam da leriba CSO sing amsung imaiben mera paibi singa su mafam kudimta meeting tawduna haiba paujil asi biduna lakchakibani madugi result amoina ngasidi district police ta akoi khulai mayam ama sinabire sinariba mi singa dogi maming mathade koi disclose tawjedre adu haiba result asi tana bidongta honaminagiba CSO sing amasung imaiben mera paibi sing punamapusu district police ki maikai dagi thagachaba phongdukjari